अहानबदा ngasi gi maroi ba pauda MPSC exam lising ani tara ki result court na chatnaba yahan khidaba ka mari leinana minister singh amadi ruling MLA singi atuba mifama ngasi CM secretary ta pangthokre MCSY gi makhada siroi dagi kachau pung fawgi lambi mathang jahi gi march ta fawbada loishilagani haina rural engineering department gi chief engineer TS Nandakeshona fongdokre PICD gi casual amasung master role sinmi singbu work charge ta onthokpa amadi da in harness ki hangliba famsing mention bagi mahuta department asida anoba thobak launaba hotnababu yaningdaba fongdokre Kurumzari Times of Manipur nungthil gi pau mideng tabiri basingbu luchingbina taram nokchari hauzik pau sandokna pizari MPSC exam lising ani tara ki result High Court of Manipur na chanava yaroi haibaga loinana CBI da thizin hannanaba YL pirak khibagi lenga ki chukli pai riba sing makok ngaunare Minister Singh amadi ruling MLA singi athuba mifam amangasi CM secretary ta pangthokre adumakpu mifam aduda kari karamba warep lauduna kari thabak paikhatnaba thaurang taukrabage haibadugi akupa waroldi fangdri Amaromda Nagagi Santigi Warigi Waroshin Ama Tha Asi Loshilakpada Purakpa Yava Laivana Oirakliba Fibam Asiki Yenglaga Manipur gi Chief Minister N Birena Manipur Police Department da Mikup Nahum Singh na Lainanaba Akaknaba Pautak Ama Pikre Haina Thazaba Yaba Paugi Likul Amana Hairi Panbayai Nagaland gi Governor Su Oriva Nagagi Santigi Warigi Interlocutor Oriva RN Ravina Nagagi Wathok Asigi Chanabayaba Waroshin Ama Tha Asigi Manungda Puraklagani Haina Media gi Thongda Miyamda Thazaba Piba Laikrabani PMGSY gi makhada siroidagi kachaupung fawbagi kilometer chamaga ahum sangba lambi lakliba mathang chahi gi march tha fawbagi manungda loishilagani haina rural engineering department RED gi chief engineer TS Nandakeshona fongdokre wafam asi ngasi North AOC gi secure complex chalaiba department asi gi office ta pangthokiba paumi singa unaba amada fongdokhibani paumi singa unaba aduda additional chief engineer CA Janaki su saruk yakhi Chief Engineer Nandakeshona Makhatana Fongdokhibada Lambi asi package nipan thokna khaidoktuna sembani package ani thabak suba loire ahum amasu chathari aduga ahumna loigadaba watli handak electronic media amada amadi print media kharada lambi sembidre haina phongdok rakhiba adu pukning loksing oi adumakpu PMGSY gi makhada chahi mangagi maintenance lei adubu matam asi handokhrabadi state na yingsingadabani Nong chingi phibam phattabana maram oiraga matam khara thabak suba lepkhibani makha tana sunanaba thaurang taure masida miyamna cooperation PBU haiki Amaromda department asi rural area gi lambi sembagi ayamba thabak tawbana atopa agency na semba lambi da asoiba yaurabasu mahaki department da hekta tainaba masi tawbiganu hainasu mahakna makha tana appeal tawki Mathang thada mathang hapta da koi NIT Torani yam thuna koi November thamda wow da piraga March ho lebne March April May ho lei working season je si manung da koi ngasai semba ba singani to kuli do ahama kakpade da mai to de phut kun pa ko lambi ne ba jaga da sahi manga turuk season ma sumnan dharak aduga akoi gi is yogi ri sida Shaktiman singh chala hutpadi sun nakan se sun fiction game ne ado andaki stage 2 work torp si sapsana koi muksemjar kane dren hapakani aduga paktho halakani kari to yage koi chala yengjagni Public Health Engineering Department da chahi kun hena thabak tawraklaba casual amasung Master Role Sinmi Chamaga Yankai Taret Asibu work charge ta onthokpa amadi Dain harness ki hangliba famsing mention bagi mahuta department asida anoba thabak launaba hotnababu All Manipur PSED Workers and Employees Association na yaningdaba fongdokre ngasi Manipur Press Club ta pangthokiba paugi mifam amada association asigi president Sapam Samungona fongdokhibada lising amaga chamapan marfudara mapan gi January 13 da department asigi makhada sinmi chanipan marfu nipan gi work charge order tholakpada chitha horaba casual amasung master role sinmi chamaga yankai taret su yauhan biu haina matam adudagi ngasi phauba lengakta takshinduna lakli
अमरोमदा वर्क चार्ज की ऑर्डर थोखिबा सिन्मी सिंह अदुदा कैजुअल अमदी मास्टर रोल सु ओइदबत नतना थबक तौदबा मियोय कया अमा यौहनखी मसिगी मथक्ता मतम अदुदा सेमखिबा कैबिनेट सब कमिटीना मरिक चुमना वेरिफिकेशन तौनबा लेंगाक्ता थांगलखिबा रिकमेंडेशन अदुबुसु थबक्ता ओंथोक्तना तौनिंग बता तौखी हाइना मराल सिरकली पुमनमक असिना ताकपदी डिपार्टमेंट असिगी थबक थौरम सिंह असि नियम चुमना तौद्रे ताकपनी मरम अदुना डाई इन हार्नेस की हांगलिबा फम सिंह अमदी मतम कुइरबा कैजुअल अमदी मास्टर रोल सिन्मी सिंह असि वर्क चार्जता ओनखत्रिबा मखै नौना डिपार्टमेंट असिगी तोंगान तोंगान फम चामगा यांखै मरी लौनबा होटनरिबा असि याबा ngamloi हाइखि उजिक लरिबा सरकार सिना अखोई मखाद लेब ऑफिसर सिंह से कंट्रोल तौब ngamdre हाइबसे फ्रॉम द पेपर्स सिना टाइम ने संविधान करी हाइरे आर्टिकल 14 ने इक्वालिटी बिफोर द लॉ मानव मियंग येंगदम ने सेम जो की मानव मियंग येंगदम ने अदुबो सही सामग तरुक सुरबा अदुगुंबा अखोई मतमम द वाटर सप्लाई हाइरगसु इंसो लिसिंग समापन हुमद्रागा निपान पब्लिक हेल्थ इंजीनियरिंग डिपार्टमेंट ओलब अदुगुंबा डिपार्टमेंट से ngasiwong अचुंब मौक तौदे पब्लिक प्लेटफॉर्म ngangnaba yai moina sumba tawi hairaba aloi tari moi pul puthoba ikoina aranba tawi se sam ikoi puthoke हौजिक पाव की मरक थतना अतेनबा ब्रेक अमतंग नोमिनसी हौजिक ब्रेक की मतुंगदा मखाताबा पाव पिजरी महात्मा गांधी संकल्प यात्रा की सरुक अमा ओइना मोइरांग केंद्रबु प्लास्टिक अमसुंग ड्रग्स फ्री जोन ओहनलसी हाइबा पांदमदा मोइरांग केंद्र की एमएलए पी शरद चंद्र की मीटिंग मखादा क्वाक्टा म्युनिसिपल काउंसिल अमदी बीजेपी मोइरांग मंडलना खुशमनदुना क्वाक्टा बाजार की अकोदा तु सेंगबगी थबक अमा ngasi पांगथोखरे थौरम अदुदा बीजेपी मोइरांग मंडल की प्रेसिडेंट अब्दुल हमीद क्वाक्टा म्युनिसिपल काउंसिल की चेयरपर्सन मिनरजन वाइस चेयरपर्सन एम इबेतोमी देवी अमसुंग काउंसिलर सिंह मोइरांग म्युनिसिपल काउंसिल की काउंसिलर सिंह अमदी बीजेपी मोइरांग मंडल की थौमी सिंहना सरुक याखी क्वाक्टा बाजार की अकोइबदा प्लास्टिक की पोलम सिंह अमदी अमोट अकाई सिंह खुंदोक्तुना सिट सेंखी मयाई काबा चिंजाक सिंह सिनबा तोकनबा वारोल यावबा चे सिंहसु थेटकी क्वाक्टा म्युनिसिपल काउंसिल की चेयरपर्सन मिनरजन्ना क्वाक्टा की मफम सिंहदा अथिंगबा थमख्रबा प्लास्टिक की पोलम सिंह अमसुंग मयाई काबा चिंजाक सिंह लाना ड्रग्स जनबा अमसुंग योनलिबा सिंह थिंगनबा होनमिनसी क्वाक्टा की मियामनसु मतेंग पांगबियु हाइना अपील तौखी चुराचानपुरदा ngarang ahing nupa ama masa matomta makhorida thangna lenthatuna sijakre मियोय अदु कांगपोकपी डिस्ट्रिक्ट की सपर मैनागी लौजाउ खुंदगी थांगखोजिन खोंसाई चही कुनगनिपान अपोकपा लैखिद्रबा देखोलाल खोंसाई कौई हाइरी महाक हौजिक हौजिक चुराचानपुर की लिंगसिफाई खुंद लेबा मखुरा अमगी युमदा लैदुना अनाबा लायेंगलिबा मियोय अमनी लैखिद्रबा थांगखोजिन वखल की लैना लेबा मियोय अमनी हाइनसु पाव असिना मखातारी ngasi ayuk anganba pung anirom tarakpa aduaida Nagaland gi Mon district ki Chenloi Sho da leiba nifu suba Assam Rifles ki dikoi gi camp ta Anasian oiramgani haina chingnaba khulai matik chana paiba mioi khara landarakre adubo thodok adubu misi mina ya haudrabasu paithorakpa nongmai maruna manak nakpada leiba khunja khara dadi sokre haina paugi likhun asina hairi thodok adu loi khraba matung sakhangdaba sing aduna लेरंबा मफम अदुदा चंगसिंदुना येंगसिलुबदा यामलबा कापथोखरबा मरुगी तोकनिंग अमदी कापा यारिबा मरु फंगबा ngamkhre
Hauzik phawbagi oina karamba lupna thabak adu chatharambano haiba khanghalakpa leitri. Assam Manipuri Sahitya Parishad Kamrup District Committee na sinduna kumtra hundoi suba chahigi mifam ngasi Guwahati gi Patarakuchi Betola da leiba Sri Sri Hari Mandir Mantopta pangthokre. Khema Mayum Dilip Yengkhom Kebi Singh amadi Laishram Dananjoy Singh mayai tangbal lauduna thoram adu pangthokhi. Thoram adu ki manungchana saireng saidinama amasu pangthokhi. Ichemagi editor Dr. Furit Sambam Biramanina saireng saidinaba adubu watembiki. Nat ki oiba isai jagoi utkibaga loinana The National Theatre Assam gi awaiba ningtha koba atenma sumang lila amaga loinana gadhana mi onba koba lila amasu thoram aduda sanaki. Committee is successful committee ni to si akoi chahi ahum last chahi ahum sida Kamrup district committee na pangthokhi pa lam Guwahati city amda lam ama lauraga lam do develop tawba do develop tawba siga jam da koi lupa lak te te gi nipan changi maintenance khaktana koi lagum lising gun changi do ngasi mayam gi support gi mayam gi kirpa gi si committee sing sida damna nuai jab pungdok sari rom sung tom tv na siga laktana overest abigi tamna to thagat sari. Ngarang numidang pung 8:35 tarakpa duwaida akak na bapaw mafangbadagi Moreda Laiba Commando amadi nifuhumdoy Shuba Assam Rifles ki apunba kangbu amana More Town Parking Mayada Chekshin Thorang Lokhatuna leiringay cherakta More Bazar tamna yamna chingnaningai oiba mawongda miyoy ama duna pahang tawbada miyoy adu UNLF ki active cadre ama oirambadagi fagatkre. Miyoy adu More Khunau Laikai dagi Salam Thoiba Maitai chahi kunhumdoi apokpa S tomba kawi hairi. Miyoy adu makhataba legal action gi damak More Police Station da kusinakre. Kanglaipak Calendar Board na Positional Astronomy Center Kolkata dagi loba thapalon machak singda yumpham oiraga kumsi chahi gi ningol chakauba asi lakliba hiyangai gi nongma amadi nini punna panba October gi 28 leipak pokpat numit thokle aduna lamdam asigi miyamna hairiba numit asida oina ningol chakauba gi kumai pangthok piu haina Lining Thau Sanamahi Temple Board haying khongbal ufong yumphamna thadorakpa cherol amana khanghalakli. Hauzik amuka suhana atenma break amatang nominasi. Furup amagi mangtharaklaba loan fijet leiting chatnabi lining laison singbu yokhatuna thamnabagi pandamda sinjariba marirak suba mitei janu malia phampalcha kumsing lising ohumga chamri tara tareki aroi pachani lakliba chaichat October gi tangkun Nomaijing numit ki nungthal pungmari taba matamda Manipur Trade and Expo Center Lamboi Khongnang Khongda pangthok jaragani suknagi lupa chahum piba ticket amamam tang lobiduna thoram asibo meeting tabiyo amadi pung phan biyo haina sinjalang jariba lining sanamahi sanapunggi maikaidagi paujenjari. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lagpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na set payaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom, Moirangkhom Sawgaizam Lairak Machin, natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break matungda mayam bo muka hana taram nokchari makhataba pau pizari wangkhai ayang palida laiba Personality Development Training Center lingkhat khibagi mangarak suba kumon thoram ngasi center asida pangthokre thoram aduda IMC Ward number 20 gi cooperator Lokrakpam Tombi Manipur State Council for Child Welfare gi General Secretary Imdam Sarat Film Academy Manipur gi President Sapam Momon amadi CDPO Sinam Tampha Saruk Yaki Kumon Thoram aduga mari lainana PD Center asigi founder cum coordinator Hidam Bashuna aikhoigi paumida fongdorakpada class 10 faubagi mahairoi singna classroom da nungtigi tamliba lairik tagi
Panglakpa mahai adugi mathakta language amasung communication skill hengat hanbada natana karamba maungda lairik pagani amadi mahairoi ama oina tawdaba yadraba thabak thoram sing adu khanghanduna khunaida afaba awonba kharadang oirabasu purakpa ngamnabagi wakhalonda center asi linkhatpani haike लाइरबसु छात्रनि इना खुमसु छात्रनि लाइरबना खाइदो थंबसे मणिपुर सरसिटी दा तवे हाबा नते बट कोइ सुंतौ तौदना बगी को अमदा थंबियु अदुना चम मानबे इक्वालिटी मा थंबिरगा हाय तारे को अखोइन मी मो ओइबदा फंगदबा यादब खुदिमक तो ओजा खुदिमकना ओजा खदना मामा मापा खुदिमकना हाना सम नुमित था उरबा अखोइना हाना पिगलिबा गैसे खर सेंबीसी Likla Bakery की exclusive outlet among asi Bisnupur district के Nambol Bazar da Likla Bakery की brand ambassador Bala Hijam na saruk yaduna hangdokre hangdokpagi thoram aduga mari leinana Thangzam Agro Industries Private Limited की managing director Thangzam Joy Kumar na hangdokliba outlet asina maikai asongi miyamda Likla की pothok kaya asi laina fanghanba ngamlagani amaromda thabak fangdabana kakngau naraba naha kaya busu thabak piba ngamlagani haiki पुथोक्चरिबा पोरसिंग असे अतोबा मखा ताबा आउटलेट हांगतो एरगा अखोइगी मफम मफमदा स्मॉल टाउन सिंग दा पुछलगा मफम मफमदा लेबा मिसिंग दा खुदोंग चाबा खोइ पिजरकनी अदो सिगुंबा आइटम सिंग दा नतना अतोप अतोपा पोट मयाम अमसु पुथोकपगी लिगलागी पांदम थमजरी India के अमदी जापान की लानमी सिंगी अनि सुबह लान ओराइवगी थबक एक्सरसाइज धर्म गार्जियन 2019 मिजोराम दलैवा काउंटर इंसर्जेंसी एंड जंगल वेलफेयर स्कूल बाइरेंटी डे ngarang हौख्रे कुंट्रा मरी सुबा इन्फेंट्री रेजिमेंट अमदी जापानीज ग्राउंड सेल्फ डिफेंस फोर्स की अहानबा डिवीजन की पर्सनल सिंगना जापान लानमी की महुत सिनखी अदुगा डोगरा रेजिमेंट की बटालियन अमना इंडियन लानमी की महुत सिनखी काउंटर इंसर्जेंसी काउंटर टेररिज्म की हैथोई सिंथोइबा हेलहन्नबा की पांदमदा पुन्ना लान ओराइबगी थबक अदु चथबनी एक्सरसाइज धर्म गार्जियन 2019 ना इंडिया अमदी जापान लेपाक अनि की मरक्ता लेनरिबा मरी हेना चेसिन हनबदा मतेंग ओहेलगनी हाइना इंडियन आर्मी की मचिन चटपा अमना फोंगदोख्रे NACNIM अमुका हना नागा की शांति की वारी असी नागा सिंगी तोंगानबा नेशनल फ्लैग अमदी तोंगानबा कॉन्स्टिट्यूशन याउदना मपुम फाब ngamloi haina हाइख्रे वाफम असी हंदकता नागालैंड की गवर्नर सु ओरिबा नागा की शांति की वारी इंटरलोक्यूटर RN रवीना NACNIM न तालिबा तोंगानबा फ्लैग अमदी कॉन्स्टिट्यूशन पीबगी वाफम लेती हाइना हाइखिबा अदुगी मतुंगदा थोकलकपनी RN रवीना NACNIM बु शांति की वारी असी थिंथा हल्ले हाइनसु मराल सीखिबा लेख्रबनी अदुबु NACNIM नदी इंडिया की लानमी लिसिंग लिसिंग थमजिंदुना मियामदा अकी तुजंग पोकहल्ले हाइना इंडिया गवर्नमेंट पु मराल सिरकली NACNIM की प्रेसिडेंट क्यू तुकोना नागा मियाम कुइना थेंगनरक्लबा अवाब असी कोकलगनी हाइना थाजबा वांगना थमलुरबा मतम असिदा तोंगानबा फ्लैग अमदी कॉन्स्टिट्यूशन की मतंग चयत नदुना शांति की वारी असी अरुबा फिबम अमदा लेहल्ले हाइना फोंगदोखिबा लेख्रबने हौजिक अमुक सानबगी पाव फंगबिगने चाही सिगी नवंबर कुन माथोइदगी कुन गमरी फाउबा LB इंडोर स्टेडियम हैदराबाद तेलंगाना दा पांगथोकदौरिबा निपान सुबा नेशनल ट्रेडिशनल रेसलिंग चैंपियनशिप 2019 दा सरुक यारुनबा मणिपुर टीम सेमनबगी दमक ट्रायल कम सिलेक्शन अमा इबुदौ सोरारेल कम्युनिटी हॉल तौबुल बिष्णुपुर डिस्ट्रिक्ट तंगसी पांगथोकरे थौरम अदुदा एसोसिएशन की प्रेसिडेंट TS नोरेंद्रो वाइस प्रेसिडेंट TS उदय चांद सेक्रेटरी CS इबोहल इंटरनेशनल कुंफू किक बॉक्सिंग इंडिया की फाउंडर RK बोहरोट अमुको की हाना की प्रेसिडेंट डॉक्टर वाई मनी खुमना सरुक याखे नेशनल रेफरी डॉक्टर H रोमन अमदी मणिपुर पुलिस टीम की नेशनल रेफरी L गोकुल चंद्रना ऑफिशियल ओइना सरुक याखे मणिपुर की तोंगानबा मफम कयादगी लाकपा सानरोय सिंगना सरुक यादुना संगदमनखे ngasi ayuk phongkiba manipur gi pauche singda kari kari maroiba pau yaukibage habadu mayam puna mutang khangminasi LUCHINGBI Times
Manipur Police ke chamaga kunifan suba raising de thorong pangthokre Indonaga Pistop ki waroshin purpagi matangda Manipur lengakna minna singna leiri Chief Minister Naga singi oiba tongan ba firal Constitution leiba yaroi RN Ravi Manipur Civil Service Combined Competitive Exam lisingani tara trukta senaba sing kan khatpa yaroi MSU maung na ha ama thori yanduna siramle irang thokre Indonaga Pistop mikup na hom singna leise Sangai Express Ravi NSN IM yaudrabasu October manungda waroshin sign tawnarani Chief Minister Manipur gi ngamkhai amasung apunba saktam ngakani hayengdagi khongjang hongnaba sem sare UCM Pokna form Manipur Police ke chamaga kunifan suba rising de pangthokre ai gi haiba wakalon thadoklaba matamda state asida tangdu leitaba purpa ngamgani Chief Minister Naga gi tokhaiba flag netraga constitution gi wafam leite nongmai gi marumda loiba khamba naroidaba makhalgi wari sanaduna leiba yaroi Ravi Mase ki disaster management system of Manipur phongkre data singsi yenglaga mari leinaba department singna thabak paikhat hoba yare Jai Kumar High Court na MPSC na loba lisingani tratruki main exam sanararoi haibadagi government su makok ngawre naharol gi thokdang Naga Santi gi wari gi matangda sarkar na mikup na hom singna monitor tawri wathok ama loisina ba honabada wathok ama thondana ba takshin kre Chief Minister Territorial Council semgera Article 371 extend toba oigera amata yaroi UCM Thoi mihata senaba personnel mapan bail pikre session justa committing appearance thana basu khangan kre CBI na thigatfada MPSC na full support pigadabani MSU Uyelan Fau Nagaki tokhaiba constitution amasung fira lehenbagi wafam leiroi RN Ravi NSN IM na waroshin purakpada thengthahana bahonare Manipur Police ke chamaga kunithoi suba raising degi thorom pangthokre wathok amagi waroshin purakpada atopa wathok thoan biganu Chief Minister ahum suba state level Siroi Lili Festival loishin kre AIR Imphal ge Akashbani Sangit Sammelan pangthokre Seisakwi Mangka All India Radio Imphal ge A Great Artist ongkhada bahonagani Fayaz Saharyar Mangzong na lauthokpa tawdana khongjang changsilagani UCM Isel Express ahum suba state level Siroi Lili Festival jinglem na loishin kre state ki thakta Siroi Lili Festival pangthokpana ukrul khaktagi natana state ki tourism chakot hangani Governor Ningol Chakobagi yenglaga juri lambi thingbagi khongjang komthokre NHIDCL na lambi sembada tande mande tawribasi karamba arunba agenda laibage Ranjit Sana laiba Nagagi tongan ba firal amasung constitution laiba yaroi October 13 da Naga Pistop ki waroshin puraklagari RN Ravi UCM lauthokta ba makhal kya gi khongjang changsin ba haurani Agriculture Director na file thadokta badage thabaktagi potharaba sing pension gi khudong saba phangdre Pistop Laigak na mikup na homsing na leire Chief Minister Iraiba Naga Pistop ki waroshinda hiramamata da Manipur gi apunbagi saktam sokpa yaroi UCM Indo Naga Pistop ki solution da state ki territorial integrity da sokhaloi charang na bifibam da police na mathau pangthokpada aruba oigedori Siroi Lili yokhat pagaloina na akoibagi phibam kan se Aroibada maroiba pau amukana pizari MPSC exam lisingani tarataruk ki result court na chatnaba yahan khitabaga mari leinana Minister Singh amadi ruling MLA Singhi athuba mifam amangasi CM Secretariat pangthokre PMGSY gi makhada Siroi dagi kachau pung fawbagi lambi mathang chahi gi March tha fawbada loishilagani haina Rural Engineering Department gi Chief Engineer TS Nandakeshona phongdokre PhD gi casual amasung master role sinmi singbu work charge ta onthokpa amadi die in harness ki hangliba famsing mention bagi mahuta department asida anoba thabak lawnaba hotnababu yaningdaba phongdokre Hauzik Pawbagi di Times of Manipur nungthil gi pau matang asida loishinjare meeting tabiri basingbu amukana khurumjari